Kanglaipa punba kholaw update gi lakhotjarake Myanmar military army singna KIA gi camp da attack torokpadagi yamna kana kapnakhre ke ngamkhai gi matangda Thailand ga Cambodia ani gi barakta khuthokna ba haukhre mayam lanjenare lam khopchin ba authority na yaroina athingba pibagi pauna thangal kaithel amasung khoyathong gi dukan sing matam kaktana shutdown tawni hairi India crash ki victim gi hakchang ona tainana sinarakre mamang thagi taragani thoida Ahmedabad Air India gi plane kai bada laikhidaba miyoi sing hakchang postmortem tawraba matung magi imung manung da sinariba sida United Kingdom dagi victim gi imung anina makhoi gi mari matagi hakchang ado ona tainana sinarakle haina wakalakre masigi matung da India gi Ministry of External Affairs MAE na plane kai bi thawdo adu laikhidaba miyoi sing hakchang sing adu masak khangdoknaba amadi makhoi gi imung manung sing da sinanaba hotnabada India na mathau taba chetna kanglon khudima ingki kamdauna onakibano haibadu thidoknaba tharang lakhale haiki panbeya badi maina chak theklaba victim singi masak maming khangdoknaba DNA test adu Ahmedabad cha laiba civil hospital da chathekibani India gi million ton 8.52 gi rare earth element ki reserve sing lay Minister Jitendra Andhra Pradesh, Orissa, Tamil Nadu, Kerala, West Bengal, Jharkhand, Gujarat, amasung Maharashtra gi mafam sing da red sand amasung coastal beach cherry da inland alluvium da 13.15 MT monazite thorium amasung rare earth ki mineral ama MT 13.15 ta charana India gi rare earth elements oxide REO gi 7.23 million ton MT rom lay aduga Gujarat amasung Rajasthan gi mafam sing da hard rock sing da atopa 1.29 MT gi rare earths lay haina ngasi yumsagi sanumita parliament ta khangankre Department of Atomic Energy gi constituent unit ama oiriba Atomic Minerals Directorate for Exploration and Research AMD na coastal inland amasung riverine da laiba sands loinana laiba asigi leramba yaba geological domain kaya marumda hard rock terrain sing da rare earth group elements singi mineral sing exploration amasung augmentation gi thabak pangthokli haina Minister of State Dr. Jitendra Singhana ngasi Lok Sabha da aiba pakhum amada haiki masigi mathakta Geological Survey of India GSI na exploration project kunthraga mari da tongan grade sing da REE gi 482.6 MT researching augment tawkhre haina minister na khangankre haukiba chahi tarada expert tawkhiba rare earth mineral singi chang adu ton 18 ni aduga rare earth mineral singi import sing tawkhide haina mang haiki leibak kaya marum na rare earth magnet sing gi mathakta thamlakhiba export restrictions singi tholakpa singnaba sing ko hanaba external affairs minister na su mari leinaba stakeholders singa kanna hotnari haina mangna haiki rare earth mineral sing amasung mari leinaba technologies yauna nuclear energy bu santi oina sijinabagi matangda tengbangna hengat hannaba bilateral amasung multilateral level da makhata na thabak changsili honariba sing asi supply chain ba apan basing lairiba adu ko khannaba amasung Indian importers singi interest ngaknaba pandamdani haina minister na haiki Australia, Argentina, Zambia, Peru, Zimbabwe, Mozambique, Malawi, Cote d'Ivoire gumba leibak kya marungi government sing amasung International Energy Agency IEA gumba international organization singa Ministry of Mines na bilateral agreement sing tawnakre haina Dr. Jitendra na haiki rare earth minerals amasung critical minerals ki hiramda tengbangnaba purakna bagidamak Brazil amasung Dominican Republic ka government to government G2G MU sing tawnanaba ministry asina thaba hokre amana ministry aduna makhata na haiki lithium graphite cable titanium rare earth elements na chingba critical minerals sing asi defense renewable energy electric vehicles singumba sector singda maru oina season nabana demand yamna wangna lay chahi hum henjilaklaba Ukraine amadi Russia gi lan lepnaba Turkey da wari sanarabasu Putin na kanaba fangloi phongdorakre chahi hum henjilaklaba Ukraine amadi Russia gi lan lepnaba Turkey da wari sanarabasu President Vladimir Putin na karisu kanaba fangloi haina phongdorakre report asigi matung ina Russia amadi Ukraine laiba ani gi marakta chayol target ki mantung da amu hanna Turkey gi konung Istanbul da ngasi dagi wari sanaba hawragani panbeya badi mamang da sulaiba ani gi luchingba singi marakta kayara khanna lan loishinabagi matang da wari sana ki balai khrabani wari sanaba sida saruk yana bagi damag Russia gi President
Vladimir Putin ki office ki maikeidagi Turkey da khongsankre adubu Russia na mangjawna lan loisinabagi wari sanagadawriba asina lan asida karisu kanaba purakpa ngamloi haina phongdorakhibani. Nakal amaromda Turkey da lan loisinabagidama wari sanagadawriba asida Ukraine ki President Vladimir Zelensky ki maikeidagi Russia ga wari sana bada fajinduna thamliba lanmi sing thadoknanaba angang sing thadoknaba amadi Russia ki President Vladimir Putin ga unanabagi matangda akanaba wafam sing puthoktuna wari sanagani haina phongdorakre. Ningsing bayabadi chahi asigi haukiba May 13 amadi June 2 dagi Turkey ki konung Istanbul da Russia amadi Ukraine anigi marakta wari sanakiba dugi matung ina lan falising kaya thadokna kibaga loina na lan asida sikraba lanmi singi asib hakchang pithokna kibani. Adubu wari sanakiba du da lan losinabagi matangdi warusin purakpa ngamkhidabani haina su phongdorakli. Ukraine ki drone attack ta Russia da private bus ta tongduna lakiba mioi ahum sekre kaya na sokre chahi ahum hena sokna duna lakliba Ukraine amadi Russia gi lana sigi manung chana haukiba pung kunmari gi manung da Ukraine na chathakiba drone attack amada Russia da private bus amada tongduna lakiba mioi ahum sekibaga loina na kaya amana chawna sopa nangkre hari loina na Russia na chathakiba glide bomb attack ta chahi tara khakta ngairiba nupa macha ama Ukraine gi eastern side sekre loina na Russia gi glide bomb gi attack aduda Ukraine gi oil pump amadi building kaya su sauna mata thokre chahi ahum helaba lana singa sidagi hauraduna Turkey da spare gi matang da wari sanagadawriba asishu maipa kadaba mandi haina phongdorakli. Lupa crore kunlom huranduna nungaina hingnaba hotnaramba nupi phakre. Lupa crore kunlom huranduna atangba makhalgi cosmetic surgery tawduna masak matau fajana luxury life amada hingduna yamna nungaina leinaba hotnarambi Chinese nupi ama police na phakre. Chahi nifuga mathoirom surabi Wangjing kaubi nupi aduna mahangna tawba company adudagi yamlaba senfam adu huranduna luxury life amada hingba ngamnaba hotnaramkhibani. Panba yabadi Chinese nupi adu mahangna thabak tawriba company aduda cashier oina thabak tawbani mahangna huralamkiba sel aduna atangba makhalgi leak konsu laithoktuna nungaina hinglambani hari. J35 amadi F35 lamba tawnagadawri China amadi America laiba anigi marakta kham thengna changdamnariba sigi manung chana China gi fighter jet J35 amadi America gi fighter jet F35 akanba mong da lamba tawnagadawri hari. Fighter jet ani asi amana amadagi heli haiduna malem gi tongan balaibak singda yona honarakibani lan gi khulai gi lamda US tagi China na kumang chausin kre hari. Tanya hana ba honarami nupi ama fabangam kre. Israel Security Agency Sinbet na laiba asigi Prime Minister Benjamin Netanyahu hana ba honarami haibigi marala chahi humputara surabi nupi ama fakre hari. Israel Public Broadcaster KN gi report asigi matung ina chahi humputara surabi nupi aduna IED bomb blast tawduna Benjamin Netanyahu bu hana ba planning tawramkhibani adubu matam chana fahobadagi laibak thiba thawdo adu thokhidabani. Nupi adu yanaba amagi matung ina police na thadokre haina su report asina makhatari. Israel na hatkraba Yahya Sinwar gi nupi atopa nupa da amulu hongkre. Israel na hatkraba Hamas gi luchingba Yahya Sinwar gi nupi atopa nupa amada amuk lon na thupna luhonglamkre hari. Ningsing bayabadi Hamas gi luchingba commander Yahya Sinwar hariba misak asi Gaza da lan haukraba chayol kharagi manungda hana ba honnarakle khanglakpadagi Turkey Misra amadi Iran na chingba laibak singda chenuna hinglakhibani adubu kaina thangda Israel gilan mising na 2024 gi October 13 ta Iran da hatkibani mapuroi balai khidrabi Yahya Sinwar gi loinabi Summer Abu Jamar na Turkey da atopa nupa da amuk luhongkhibani. Panba yabadi Yahya Sinwar gi loinabi Summer Abu Jamar hariba nupi asi lupa lakh kaya piba handbag pairambadagi wathok oikhibasu laikhrabani. Russia amadi India ga sontharuraba mari fagalakre. Haukiba chahi khara sigi manungda Russia amadi India laiba anigi marakta sontharuraba mari amuk fagalakre haina expert singna phongdorakli. Ukraine ga soknariba lan marakta handak India na Russia da yamnaba cheng thaduna mateng pangbadagi Russia gi President Vladimir Putin kham thengna haraukibani. India na yamnaba cheng ton 440 thakiba aduna maram oiraga Russia gi media gi maikaidagi su kham thengna harau nungaiba phongdokladuna India bu thagalakhibani hari. Blood sugar ka hena wangba mioi singna toina tawganba infection singi matangda khangminasi diabetes natraga ising pukchat haiba asi aikhoigi haksel bu mawong kaya mukta soklanba ngamba kumpuba chronic laina amani ida yawba chini gi chang yamna wangbana hakchang gi kaya singi mathawda kaiba pi amadi mioi adubu masing yamna ba haksel gi khudong chadaba kaya mukna irai laina soklanba ngamba gi chang hengal halaki masi layeng thokna ba thamlabadi matam sangna ida chini gi chang wangduna leirabadi hakchang gi kaya sing amadi singli nawri singbu amanga ta thokalai. Type 1 diabetes pu oirabasu type 2 diabetes pu oirabasu layong singdi changchatta iman manai loina na complication gi
develop ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁꯁꯨ ꯏꯃꯥꯟ ꯃꯥꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯈꯔꯗꯗꯤ ꯍꯥꯏꯄꯔꯒ꯭ꯂꯥꯏꯁꯣꯃꯤꯌꯥꯅ ꯍꯛꯆꯥꯡꯒꯤ ꯏꯟꯐꯦꯛꯁꯟꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯌꯣꯛꯅꯍꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯏꯟꯐꯦꯛꯁꯟꯁꯤꯡ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯌꯣꯛꯅꯔꯕꯗꯤ ꯗꯥꯏꯒꯅꯣꯁ ꯇꯧꯗꯕ ꯅꯠꯇ꯭ꯔꯒ ꯃꯦꯅꯦꯖ ꯇꯧꯗꯕ ꯗꯥꯏꯕꯦꯇꯤꯁꯀꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯅ ꯆꯤꯅꯤꯕꯨ ꯏꯅꯔꯖꯤꯗ ꯑꯣꯟꯊꯣꯛꯅꯕ ꯏꯟꯁꯨꯂꯤꯟ ꯃꯇꯤꯛ ꯆꯥꯅ ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯏꯟꯁꯨꯂꯤꯟ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕ ꯑꯅꯥꯕ ꯑꯃꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯅ ꯏꯗ ꯌꯥꯎꯕ ꯆꯤꯅꯤꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯏ ꯑꯃꯗꯤ ꯃꯗꯨꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯁꯤꯡꯗ ꯎꯠꯂꯛꯏ꯫ ꯏꯗ ꯌꯥꯎꯕ ꯆꯤꯅꯤꯒꯤ ꯆꯥꯡ ꯋꯥꯡꯕꯒꯤ ꯐꯤꯚꯝ ꯂꯦꯡꯗꯅ ꯂꯩꯕꯅ ꯍꯛꯆꯥꯡꯒꯤ ꯏꯟꯐꯦꯛꯁꯟꯒ ꯊꯦꯡꯅꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯕꯨ ꯈꯣꯡꯖꯦꯜ ꯇꯞꯊꯍꯜꯂꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯛꯆꯥꯡꯗ ꯂꯥꯏꯅꯥꯁꯤꯡ ꯄꯣꯛꯍꯟꯕ ꯃꯍꯤꯛ ꯃꯇꯥꯡꯁꯤꯡ ꯄꯦꯊꯣꯖꯦꯟꯅ ꯍꯛꯆꯥꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯤꯛ ꯃꯇꯥꯡꯁꯤꯡ ꯑꯗꯨꯅ ꯃꯆꯥ ꯄꯣꯛꯊꯣꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯒ ꯏꯟꯐꯦꯛꯁꯟ ꯊꯣꯛꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯔꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯃ ꯐꯪꯏ꯫ ꯗꯥꯏꯕꯦꯇꯤꯁ ꯑꯁꯤ ꯃꯦꯅꯦꯖ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯅꯥꯕ ꯑꯁꯤ ꯍꯛꯆꯥꯡꯗ ꯂꯩꯔꯦ ꯍꯥꯏꯕ ꯗꯤꯇꯦꯛ ꯇꯧꯊꯣꯛꯇ꯭ꯔꯒꯗꯤ ꯏꯟꯐꯦꯛꯁꯟꯁꯤꯡ ꯃꯥꯌꯣꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯦꯟꯅ ꯇꯣꯏꯁꯤꯜꯂꯛꯏ꯫ ꯕ꯭ꯂꯦꯗꯔ, ꯀꯤꯗꯅꯤ, ꯚꯦꯖꯥꯏꯅꯥ, ꯌꯥꯔꯤ ꯌꯥꯈꯣꯡ, ꯈꯣꯡ ꯑꯃꯗꯤ ꯎꯟꯁꯥ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯏꯟꯐꯦꯛꯁꯟ ꯇꯣꯏꯅ ꯇꯧꯒꯟꯕ ꯃꯐꯝꯁꯤꯡꯅꯤ꯫ ꯗꯥꯏꯕꯦꯇꯤꯛ ꯄꯦꯁꯦꯟ ꯑꯃꯗ ꯀꯃꯟ ꯑꯣꯏꯅ ꯃꯥꯌꯣꯛꯅꯒꯟꯕ ꯏꯟꯐꯦꯛꯁꯟ ꯑꯍꯨꯝꯒꯤ ꯃꯔꯝꯗ ꯃꯈꯥꯗ ꯄꯤꯔꯤ: ꯌꯤꯁ ꯏꯟꯐꯦꯛꯁꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯊ꯭ꯔꯁ꯫ ꯊ꯭ꯔꯁ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯁꯦꯒ꯭ꯔꯥ, ꯈꯨꯠꯁꯥ, ꯆꯤꯟ ꯑꯃꯁꯨꯡ ꯐꯤꯅꯨꯡꯒꯤ ꯃꯐꯝꯅꯆꯤꯡꯕꯗ ꯊꯦꯡꯅꯕ ꯌꯥꯕ ꯌꯤꯁ ꯏꯟꯐꯦꯛꯁꯟ ꯑꯃꯅꯤ꯫ ꯃꯁꯤꯅ ꯅꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯏꯠ ꯗꯤꯁꯆꯥꯔꯖ ꯇꯧꯍꯜꯂꯤ꯫ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯣꯏꯅ ꯊ꯭ꯔꯁ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯇꯧꯒꯜꯂꯤ꯫ ꯃꯁꯤꯅ ꯍꯥꯀꯠꯆꯕ, ꯃꯔꯦꯡ ꯆꯠꯄ, ꯆꯥꯊꯠꯂꯒ ꯅꯥꯕ ꯑꯃꯗꯤ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯅꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯥꯝꯅ ꯅꯥꯍꯜꯂꯤ꯫ ꯅꯨꯄꯥꯁꯤꯡꯒꯤ ꯐꯤꯅꯨꯡꯒꯤ ꯀꯌꯥꯠꯀꯤ ꯃꯊꯛ ꯊꯪꯕ ꯎꯟꯁꯥ ꯆꯤꯡꯈꯠꯄꯗ ꯉꯝꯗꯕ ꯑꯃꯁꯨꯡ ꯃꯅꯝ ꯅꯝꯊꯤꯕ ꯐꯥꯎꯕ ꯌꯥꯏ꯫ ꯊ꯭ꯔꯁ ꯑꯁꯤ ꯀꯦꯟꯗꯤꯗꯥ ꯀꯧꯕ ꯐꯪꯒꯁ ꯃꯈꯜ ꯑꯃꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯁꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯑꯃꯁꯨꯡ ꯏꯅꯤꯜ ꯂꯩꯕ ꯀꯟꯗꯤꯁꯟꯗ ꯍꯧꯏ꯫ ꯌꯨꯔꯤꯅꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟꯁꯤꯡ (ꯌꯨ ꯇꯤ ꯑꯥꯏ) ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡ ꯁꯥꯏꯟꯇꯤꯁꯟꯁꯨ ꯅꯥꯏ꯫ ꯃꯁꯤ ꯕ꯭ꯂꯦꯗꯔꯗ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯇꯧꯕ ꯑꯗꯨꯕꯨꯅꯤ ꯑꯃꯗꯤ ꯃꯁꯤ ꯌꯨꯔꯤꯅꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟꯒꯤ ꯃꯈꯜ ꯑꯃꯅꯤ꯫ ꯀꯃꯟ ꯑꯣꯏꯕ ꯌꯨ ꯇꯤ ꯑꯥꯏꯁꯤꯡꯗ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯅꯥꯕ, ꯁꯥꯕ ꯅꯠꯇ꯭ꯔꯒ ꯆꯛ ꯊꯤꯟꯕꯒꯨꯝ ꯅꯥꯕ ꯐꯥꯎꯏ꯫ ꯑꯇꯣꯞꯄ ꯂꯥꯏꯑꯣꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯏꯅ ꯃꯄꯥꯟ ꯊꯣꯛꯀꯜꯂꯤ ꯑꯃꯗꯤ ꯍꯛꯀꯤ ꯏꯁꯤꯡ ꯃꯨꯁꯤꯟꯕ, ꯂꯩꯆꯤꯜ ꯊꯥꯡꯕꯒꯨꯝ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯅꯝ ꯌꯥꯝꯅ ꯀꯟꯕꯅꯆꯤꯡꯕ ꯌꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯗꯤ ꯄꯨꯛꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯅꯥꯕ ꯐꯥꯎꯕ ꯌꯥꯏ꯫ ꯌꯨ ꯇꯤ ꯑꯥꯏꯒꯤ ꯃꯥꯏꯜꯗ ꯑꯣꯏꯕ ꯀꯦꯁꯁꯤꯡꯗꯤ ꯃꯊꯟꯇ ꯐꯖꯈ꯭ꯔꯒꯁꯨ ꯁꯦꯚꯤꯌꯔ ꯑꯣꯏꯕ ꯃꯈꯜꯗꯗꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯊꯧ ꯇꯥꯏ꯫ ꯈꯣꯡꯒꯤ ꯏꯟꯐꯦꯛꯁꯟꯁꯤꯡ ꯗꯥꯏꯕꯦꯇꯤꯁ ꯃꯦꯅꯦꯖ ꯇꯧꯗꯕꯅ ꯈꯣꯡꯒꯤ ꯏꯟꯐꯦꯛꯁꯟꯁꯨ ꯊꯣꯛꯍꯜꯂꯛꯏ꯫ ꯃꯁꯤꯅ ꯈꯨꯔꯥꯏꯒꯤ ꯁꯔꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯔꯨ ꯅꯠꯇ꯭ꯔꯒ ꯁꯣꯐꯠ ꯇꯤꯁꯨꯗ ꯁꯣꯛꯍꯜꯂꯤ꯫ ꯏꯟꯐꯦꯛꯁꯟ ꯑꯁꯤ ꯑꯅꯝꯕꯅ ꯎꯟꯁꯥꯗ ꯑꯁꯣꯛꯄ ꯅꯠꯇ꯭ꯔꯒ ꯆꯥꯊꯠꯄ ꯂꯩꯕ ꯃꯐꯝꯗ ꯇꯧꯔꯛꯀꯜꯂꯤ꯫ ꯗꯥꯏꯕꯦꯇꯤꯁ ꯃꯥꯏꯂꯤꯇꯁ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯥꯗ 15 ꯗꯒꯤꯅ 15% ꯐꯥꯎꯕꯗꯤ ꯐꯨꯗ ꯑꯜꯁꯔꯁꯨ ꯇꯧꯏ꯫ ꯃꯌꯥꯏ ꯑꯣꯏꯔꯞꯄ ꯆꯥꯡꯗꯒꯤꯅ ꯐꯤꯚꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯕ ꯆꯥꯡꯒꯤ ꯏꯟꯐꯦꯛꯁꯟꯁꯤꯡ ꯑꯃꯗꯤ ꯑꯁꯣꯛꯄꯁꯤꯡ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯌꯦꯡꯕ ꯉꯝꯃꯤ꯫ ꯗꯥꯏꯕꯦꯇꯤꯁ ꯃꯦꯅꯦꯖ ꯇꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯏꯟꯐꯦꯛꯁꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯝꯅ ꯋꯥꯡꯏ꯫ ꯏꯟꯐꯦꯛꯁꯟꯁꯤꯡ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛ ꯏꯁꯥꯅ ꯇꯧꯕ ꯌꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯏꯁꯥꯒꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯕ ꯑꯃꯗꯤ ꯍꯤꯗꯥꯛ-ꯂꯥꯡꯊꯛꯁꯤꯡ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯑꯁꯤꯅꯤ꯫ ꯏꯁꯥꯒꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯒꯗꯤ ꯏꯟꯐꯦꯛꯁꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯦꯝꯒꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯁꯥꯒꯤ ꯂꯨꯕ ꯅꯥꯟꯕ ꯍꯥꯏꯖꯤꯟ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯗꯥꯏꯕꯦꯇꯤꯛꯁꯤꯡ ꯑꯁꯤ ꯏꯟꯐꯦꯛꯁꯟꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯣꯛꯍꯟꯕ ꯌꯥꯕ ꯐꯤꯚꯝ ꯂꯩꯕꯅ ꯏꯟꯐꯦꯛꯁꯟ ꯇꯧꯔꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯐꯩ꯫ ꯈꯣꯡꯗ ꯁꯨꯖꯤꯟꯕ ꯑꯃꯗꯤ ꯇꯣꯏꯅ ꯈꯦꯕꯥꯠꯄ ꯇꯧꯗꯅꯕ ꯈꯣꯡ ꯃꯣꯖꯥ ꯎꯞꯀꯗꯕꯅꯤ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯛꯄꯗ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯊꯣꯛꯀꯗꯕꯅꯤ꯫ ꯚꯥꯖꯥꯏꯅꯦꯜ ꯏꯟꯐꯦꯛꯁꯟꯒꯤꯗꯃꯛꯇꯗꯤ ꯇꯣꯏꯂꯦꯠ ꯍꯥꯏꯖꯤꯟ ꯅꯤꯡꯊꯤꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯄꯥꯟ ꯊꯣꯛꯀꯗꯕꯅꯤ꯫ ꯃꯄꯥꯟ ꯆꯥꯡ ꯅꯥꯏꯅ ꯊꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯃꯍꯤ-ꯃꯅꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯀꯗꯕꯅꯤ꯫